ꯐꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ 6 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 5 ꯑꯃꯗꯤ ꯃꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯏꯌꯥ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯊꯣꯛꯂꯛꯄꯗ ꯍꯦꯂꯣꯏ 7ꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯦ 6 ꯑꯗꯨꯗꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯀꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯇꯃꯛ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯐꯖꯈ꯭ꯔꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯈꯣꯌꯨꯝ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤꯔ? ꯑꯆꯨꯝꯕ ꯑꯃꯠꯇ ꯈꯪꯅꯤꯡꯏ"꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯥ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯆꯗꯦ꯫ ꯏꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ꯫ ꯏꯃꯤꯡꯅ ꯂꯩꯃꯁꯪ ꯀꯧꯏ"꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯃꯤꯐꯝ ꯍꯣꯡꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯨꯔꯁꯤ꯫ ꯍꯦꯂꯣꯏ ꯃꯤꯔꯅꯦ, ꯂꯥꯏꯔꯅꯦ, ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ"꯫ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯥ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ? ꯂꯦꯡꯕꯤꯔꯣ, ꯏꯆꯦꯝ 6 ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯛꯂꯅꯤ꯫ ꯃꯈꯣꯏ ꯂꯥꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ"꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯕꯁꯨ ꯑꯗꯨꯝ ꯃꯉꯥꯏꯔꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯍꯥꯛ ꯄꯨꯗꯅꯗꯤ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯏꯌꯥ ꯌꯥꯗꯕꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯆꯦꯝ 6 ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ꯫ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯋꯥꯏ ꯀꯟꯅꯤꯡꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯈꯨꯗꯛꯇ ꯃꯐꯝ ꯑꯃꯗ ꯂꯣꯠꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯆꯦꯝ 6 ꯑꯗꯨ ꯆꯥꯅꯕ ꯑꯃꯃꯝ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯦꯝꯁꯤꯡ ꯑꯗꯨꯅ "ꯃꯤꯁꯥ ꯆꯥꯅꯤꯡꯉꯤ, ꯃꯤꯅꯨ ꯅꯝꯃꯤ" ꯑꯁꯤ ꯍꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯍꯦꯛꯇ ꯁꯣꯜꯂꯛꯏ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯃꯆꯦꯝꯁꯤꯡꯗ ꯈꯨꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯄꯥꯝꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯆꯦꯝꯁꯤꯡ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄా ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯈꯨꯔꯨꯝꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯟꯃꯈꯩ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯅ ꯂꯩꯔꯝꯂꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯌꯥꯝꯅ ꯆꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯆꯦꯝ 6 ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯄꯥ ꯁꯣꯔꯥꯔꯦꯜꯗ ꯆꯠꯇꯨꯅ ꯇꯝꯂꯨꯔꯦ꯫ ꯃꯄꯥ ꯁꯣꯔꯥꯔꯦꯜꯅ "ꯐꯔꯦ, ꯂꯩꯈ꯭ꯔꯁꯅꯨ, ꯇꯥꯏꯕꯪ ꯃꯤꯒ ꯇꯤꯟꯅꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯆꯦꯝ 6 ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯁꯣꯔꯥꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯩꯃꯁꯪ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ 6 ꯑꯗꯨ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯍꯧꯖꯤꯛꯇꯤ ꯏꯃꯧ 6 ꯁꯨꯔꯕꯅꯤꯅ ꯃꯈꯣꯏꯅ ꯁꯥꯕ ꯐꯤ ꯑꯃꯃꯝꯇ ꯁꯦꯠꯅꯤꯡꯏ꯫ ꯑꯗꯨꯅ ꯏꯃꯧ 6ꯄꯨ ꯐꯤ ꯑꯃꯃꯝ ꯁꯥꯍꯜꯂꯛꯎ꯫ ꯃꯈꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯐꯤ ꯑꯗꯨꯗꯤ ꯃꯥꯅ ꯍꯩꯖꯕꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯂꯒ ꯁꯥꯒꯗꯕꯅꯤ꯫ ꯐꯤꯁꯤꯡ ꯑꯗꯨ ꯑꯊꯣꯏ ꯑꯍꯦꯟ ꯂꯩꯒꯅꯤ"꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯂꯩꯃꯁꯪꯗꯤ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯇꯣꯝꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯇꯩꯃ 5ꯃꯛꯇꯤ ꯃꯥꯒꯤ ꯍꯩꯖꯕꯤ ꯄꯨꯊꯣꯛꯅꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡꯒ ꯑꯃꯠꯇ ꯇꯧꯗꯦ꯫ ꯅꯪꯕꯨ ꯐꯤ ꯁꯥꯕ ꯍꯩꯇꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯂꯩꯃꯁꯪꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯪꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯕꯗꯨꯗ ꯂꯩꯃꯁꯪꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ,
ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ, ꯅꯅꯥꯏꯅ ꯁꯣꯏꯗꯅꯕ ꯇꯧꯖꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯐꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗ ꯍꯌꯦꯡꯗꯤ ꯃꯄꯥ ꯅꯤꯡꯊꯧꯗ ꯐꯤ ꯀꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯁꯪꯗ ꯑꯃꯨꯛ ꯍꯪꯂꯛꯂꯦ, "ꯏꯕꯦꯝꯃ, ꯍꯌꯦꯡꯗꯤ ꯐꯤ ꯀꯠꯂꯁꯤ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕꯁꯤꯡꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯐꯤ ꯂꯩꯔꯕ꯭ꯔꯥ?" ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯃꯁꯪꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯈꯨꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯇꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯈꯤꯗꯨꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯂꯩꯃꯁꯪꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯃꯄꯥ ꯁꯣꯔꯥꯔꯦꯟꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯦ, "ꯍꯥ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯂꯨꯈꯨꯝꯒꯤ ꯃꯦꯟ ꯎꯔꯦꯞ ꯃꯈꯣꯡꯗ ꯎꯇꯣꯡ ꯑꯃꯗ ꯅꯆꯥꯅ ꯁꯥꯔꯝꯕ ꯐꯤ ꯑꯃ ꯂꯩꯍꯧꯕꯅꯤ, ꯑꯃꯨꯛꯇ ꯊꯥꯗꯕꯤꯔꯛꯎ." ꯃꯆꯥꯅ ꯍꯥꯏꯖꯔꯛꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥ ꯁꯣꯔꯥꯔꯦꯜꯅ ꯐꯤ ꯑꯗꯨ ꯎꯇꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯐꯤ ꯌꯥꯎꯕ ꯎꯇꯣꯡ ꯑꯗꯨ ꯂꯩꯃꯁꯪꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯄꯤꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯤ ꯌꯥꯎꯕ ꯎꯇꯣꯡ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯄꯤꯔꯦ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯥꯔꯛꯄ ꯐꯤꯁꯤꯡ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯀꯠꯁꯤꯜꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯧ ꯃꯉꯥꯅ ꯁꯥꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯦ꯫ ꯐꯤꯁꯤꯡ ꯑꯗꯨ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ, ꯈꯦꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯁꯥꯕ ꯐꯤ ꯑꯗꯨ ꯎꯇꯣꯡ ꯃꯅꯨꯡꯗꯒꯤ ꯁꯠꯇꯣꯛꯂꯒ ꯃꯅꯥꯏꯁꯤꯡꯗ ꯐꯤꯗꯨ ꯇꯤꯡꯊꯣꯛꯍꯜꯂꯦ꯫ ꯐꯤ ꯑꯗꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ, ꯄꯥꯛꯄꯁꯨ ꯂꯧ ꯄꯔꯤ ꯑꯃꯔꯣꯝ ꯄꯥꯛꯂꯦ꯫ ꯐꯤ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ, ꯂꯨꯄꯥꯒꯤ ꯊꯝꯕꯥꯜ, ꯊꯔꯣ ꯑꯉꯥꯡꯕ, ꯑꯁꯪꯕ, ꯂꯣꯏꯅꯅ ꯉꯥꯅꯨ ꯀꯥꯡꯉꯥꯁꯤꯡ ꯀꯌꯥꯅ ꯏꯁꯤꯡꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯦ꯫ ꯑꯇꯣꯞꯄ ꯃꯆꯤ ꯑꯃꯗꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯉꯥ ꯃꯁꯤꯡ ꯁꯨꯅ ꯆꯥꯍꯟꯗꯨꯅ ꯊꯝꯂꯦ꯫ ꯑꯇꯣꯞꯄ ꯃꯆꯤ ꯑꯃꯗꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯉꯥ ꯃꯁꯤꯡ ꯁꯨꯅ ꯆꯥꯍꯟꯗꯨꯅ ꯊꯝꯂꯦ꯫ ꯃꯆꯤ ꯑꯃꯗꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯝꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯐꯤ ꯑꯗꯨ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯐꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯂꯩꯃꯁꯪꯕꯨ ꯊꯥꯒꯠꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯍꯥꯟꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯥꯏꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ 6 ꯑꯗꯨ ꯃꯥꯒꯤ ꯂꯩꯐꯝꯁꯤꯡꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯍꯥꯟꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯥꯏꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ 6 ꯑꯗꯨ ꯃꯥꯒꯤ ꯂꯩꯐꯝꯁꯤꯡꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯂꯩꯃꯁꯪ ꯑꯗꯨ ꯃꯆꯥ ꯄꯣꯛꯀꯗꯕꯒꯤ ꯀꯨꯝꯊꯥ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨ ꯑꯃꯒ ꯋꯥ ꯇꯥꯅꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ, "ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯐꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯅꯥꯎ ꯑꯇꯣꯝꯕꯅ ꯍꯦꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯄꯣꯛꯂꯛꯂꯕꯗꯤ ꯏꯄꯥꯒꯤ ꯃꯍꯨꯠ ꯃꯅꯥꯎ ꯑꯇꯣꯝꯕꯅ ꯁꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯨ ꯄꯤꯕꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯅꯥꯎ ꯑꯇꯣꯝꯕꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯥꯔꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦ?" ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯊꯧꯔꯥꯡ ꯑꯃꯗꯤ ꯂꯩꯔꯦ꯫ ꯏꯅꯥꯎꯇꯣꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ, ꯂꯩꯃꯤꯟꯅꯕꯗ ꯐꯔꯔꯣꯏ, ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯊꯥꯞꯂꯕ ꯎꯃꯪ ꯑꯃꯗ ꯊꯥꯗꯣꯛꯈꯣ ꯍꯥꯏꯔꯁꯤ꯫ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨ ꯎꯃꯪ ꯋꯥꯃꯪꯗ ꯃꯔꯥꯏꯅ ꯂꯩꯖꯈ꯭ꯔꯒꯅꯤ, ꯀꯣꯅꯨꯡꯗ ꯂꯩꯔꯔꯣꯏ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥ ꯈꯟꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯀꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯂꯦ, "ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯪ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯃꯥꯡꯂꯒꯅꯤ꯫ ꯑꯗꯨꯒ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯥꯞꯂꯕ ꯎꯃꯪ ꯑꯃꯗ ꯍꯨꯟꯗꯣꯛꯂꯨꯆꯣ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯒꯅꯨ." ꯃꯌꯥꯝꯕꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯍꯌꯦꯡ ꯈꯪꯗꯅ ꯀꯨꯝꯊꯥ ꯁꯨꯗꯨꯅ ꯂꯩꯔꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯔꯝꯅ ꯎꯃꯪꯗ ꯊꯥꯗꯣꯛꯎꯒꯅꯤ ꯈꯟꯕꯗ ꯑꯇꯣꯝꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁꯣꯝꯗꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯏꯟꯗꯕ ꯇꯥꯔꯒꯅ ꯀꯔꯤ ꯇꯧꯕ? ꯑꯁꯨꯝꯅ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯁꯤꯡꯗꯨꯅꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯏꯟꯗꯕ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯇꯛꯁꯤꯜꯂꯛꯂꯦ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨ ꯏꯟꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯎꯃꯪꯗ ꯊꯥꯗꯣꯛꯆꯔꯨꯔꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨ ꯂꯩꯃꯁꯪꯅ ꯎꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯪꯖꯔꯛꯏ, "ꯏꯕꯨꯡꯉꯣ,
Itai ibungosingna kaubiraga maithong maksina halaklibadi karamba sana yathang takpirakle. Mapuroiba aduna khumlai, Ibema, atai karigi oigani. Akhoi enigi yaifanabagidamak numit kharadang umangda leiru chotakpirai. Aduda nangdi kumtha surakpaduda karamna pusigi khanbagi waribani. Mapuroibagi wa tabada leimasangna khumlai. Ibungo, adugidamaktadi karimata wabigano. Akhoi aninabu phagani hairabadi ai karimata tauroi. Umangi uhei wahei charusi. Asumna mapuroibaga chapminagadabani haibaduda chatningbagi mawong ulakle. Harau harau yaraklingaida mayambasingi yathang illage khalladuna manaunupa aduna mahaki nupi leimasanga chamin thangminare. Aduga nongandringai mi haugatnadringaida chana thaknaba khara haplaga umangidamakta khongsalakle. Makhoi anina asum lakpana mathang mathang lanthoktuna umang ama yaurakle. Mafam maduda thadoklamlage khalladuna mapuroibaduna leimasangda hairai. Ibema nang waramlagani. Mafam masida miyaktang pothakisi. Asumna haiduna makhoi anina purakpa acha athaksing adu lauthoklaga chaminare. Aduga mapuroibana leimasangbu mahaki tampakta mon khanghanduna tummu haiduna hipalle. Leimasangdi lapna lakpana nungaina tumthakre. Matam asida mapuroiba aduna leimasangbu hundoklamlage khalladuna mahapu tampaktagi tapna thangthaduna phi amada mon khanghalle. Aduga mapuroibana seliba phi aduna machet ama segairaga leimasangda sumbire. Aduga leimasangbu nala naladuna kapna kapna hairai. Ibema leimasang nang lehauro. Aidi iyambasingi yathang indaba yadre. Nangi pibuk nungda lairiba nawado nang aina landaba oirabadi nupa oina poklaku. Aduga mahakpu sanamani khomba haina kauko. Aidi namana chani udriba makaidi tingthau matona pakpa likla phawba lekraroi. Namana chana hayeng thiraklabadi konungi sana thongda hauriba khongnang adugi manungda lotuna lai ningduna leiramlage. Aduga akhoi ahum amuk nungaina pankhisiko nang aibu warogana. Asumna hairamlaga leimasangna tumlingaida mapuroiba adu mafam adudagi thuna yangna chatkre. Ngehak tumluraba matung mikap tholakwa matamdadi leimasangna mapuroiba adu udre. Mahakna haugallaktuna koithi thirakle. Adubu thiba phanglaktrabada mahak o khongna kapkhalakle. Aduga mapuroibabu kauzarakle. Ha ibungo, nangbu mafam kadaida chatkrabage. Nanai laibak thibibu suklaba umangsida hundokpiramlaga kadaida laikrabage. Mapuroibana leimasangna kappa adu lapna tare. Aduga hairai. Ibema, aibu kauragano. Nangna kapna kauba tabada ai khong thangba ngamdre. Asumna haiduna mapuroiba adusu o khongbu makai kaplakle. Adudagi mapuroiba adu leimasangna kappa adu ngihak taramlaga mahak thuna yangna chatkre. Asum masum thaptokhibana leimasangna kappa adu mapuroibana takhidre. Asomdana leimasang angaubigum koichen chenduna mapuroibabu koithi thiduna laikre. Ngihak asum leiraba matungda leimasang adu angang unagadabagi masa puba ngamlaktre. Pambai leirakraduna leimasangna mapa Sorarenbu kauzarakle. Hai pai bungo Sorarel, nachadi waredako. Nachagi awabasi ubidrabara. Leimasangna kaurakpa aduda mapa Soraren tare. Adudagi machagi mating pangnanaba mapa Sorarenna sawo mamaga kayamaga leimasangi manakta tharakle. Leimasangna sawo mamasung kayadu ubada hairai. Ipuroibana hundokpiramlaba ehak asi hinglubagi kanadre. Nakhoigi nachinjak oina chathokpiraro. Maduda sawongka kaigana khumlagi. Ibema, akhoidi nahakpu chage haiduna lakpa nate. Napabung Sorarenna nating pangunaba tharakpani. Asum haiduna leimasangbu thimjille. Makhoi anina mating pangduna leimasang machanupa ama pokle. Mapuroibana hairamba adu leimasangna mangoi hawoi tahobaduna machanupa adu sanamani khomba haina maming thole. Thogliba thaudok punamak matai ibungosingna mahapukalaktuna taubani haibasi leimasangna khanglakle. Mahakna sawo mamadi kaigi mating lauraduna
machabu uhai wahai pizaduna chawba ngaiduna leire. Asomdana mapuroiba aduna konungi sanathongda hauriba khongnang adugi manungda lotuna lainingduna leikre. Asum dauduna matam khara haukraba matungda leimasangi macha adu noma nomagi chawsillagle. Leimasangna machabu mi taba mafam amada puraga yokningle haiduna sawom amadi kaida haizaragle. Leimasangi wa tabada sawom amasung kaina mama machabu mi taba mafam amagi manakta thinbiragle. Mafam duda mama machabu thamnamlaga sawom amasung kai adu mapa Sorarengi manakta chatkre. Leimasangna kadaida thungsige khalakpada imung ama thengnare. Imung aduda hanubi amakhaktamak leirami. Leimasangna mama macha yum aduda matam khara leizage haiduna hanubi aduda haizare. Mama machagi matau aduda nungshiyaduna hanubi adunasu yare. Adudagi leimasangna hanubi aduda haizarei. Iben, ai turenda pi amotpa khara suzaruge. Isanupa asi khara yengbiramo. Aina chakringaida angang ase kapsu kaphanbigano noksu nokhanbigano. Asumna hairamlaga leimasang adu phi suba chatkre. Mama leimasangna chakraba matungda hanubi aduna mahaki macha adubu kaplagana kari tauba noklagana kari tauba haibadu yamna yeninglagle. Asumna khaladuna hanubi aduna angang adu khujinna sikduna kaphanbada lupa mapai mapai hekta tarakle. Angang adu tikri tikri hotuna nokhanduna amug yengbadasu sana mapai mapai hek tarakle. Matau adu ubada hanubi aduna angang adu achamba angang nate ningthau oigadaba angang ni. Leibak adugi ningthau leitaduna leiriba asi mensinnaba angang asi machani haiduna ningthau oihellage. Asumna khaladuna khwangchet ama kanna sechinduna mama leitringaida angang adu puraduna konung tamna chensinkre. Asumna chensinkringai asida leimasang phi suba loiraduna kakhalakpadadi angang aduga hanubi aduga leiramdre. Naknaba mi singda hangbada hanubi aduga angang aduga khangi ui haiba kana amata yawnadre. Mapuroiba kainabagi maicha koktringaida macha kainabagi maicha amu hapkatle. Leimasang hainingai leitana ware. Asomdana hanubi aduna konung yaurabada angam mathau singda angang adu mahaki machani angang asi kappada lupa mapai mapai tarakani nokpadana sana mapai mapai tarakani achamba angang nati haiduna angam mathau singduda haizakre. Hanubi aduna hairiba adu chumbra chumdabra haiduna angam mathau sing aduna angang adubu changingle. Hanubina hairiba adu chumle adudagi angam mathau sing aduna angang adubu khudakta ningthau hapkre. Hanubi adubuna ningthau pokpini haiduna nungaina thamkre. Matam maduda leimasangdi angaubigi mataugum masammana ifa pharaduna kapna kapna machabu kaura kauraduna ikai iki khangdaba makhai lambida chelakle. Mahakna lambida chena chena leiramba mi singda hangbada hanubi amana angang ama konungda puraga ningthau oihenkre haiba pau tare. Leimasangna mahaki macha soidana oiramlagani khanbadagi konung tana leimasangna chelakle. Konungi sanathong mayada leiba thongsangba sing aduda haizaragle. Tada khoi hanubi amana aigi ichanupa ama aina udringaida puraga konungda lona thamkre. Isadu amukta unazage. Asumna hairabada thongsangba sing adugi maraktagi amana hanubi aduda changduna tamlure. Hanubi aduna kadaidagi nupino migi machabu mahaki machanige su haizaba sari manghak paiduna inthoko haiduna thongakpa singda hairakle. Pawadu thongakpa singduna leimasangda amuk tambadagi leimasangdi mathwai hena nungaitraduna leibakta tharo tharo onduna kaptuna machabu kaurakle. Imagi ibungo sanamani khomba nangdi ningthau oiraduna imabu kaurabra nangbu khomlam phawba lamdarbra imadi khonglang puba ngamlaktre. Asumna machabu kauduna kappadagi makhol phawba thokidre. Thongsangba sing adunasu nupi adugi wana kappa matau adu uba yengba ngamdre. Thongsangba sing aduna khanarei. Ningthau oiba angang adu mahaki macha soidana oiramba dai. Macha natanabu asuk nungaitana kappa haunade. Hanubi asinabu asuk pikpa macha senba haunade. Nupi asi yengbada yamna nungaite. Asumna khanbadagi angam mathau singda tamle.
ꯑꯉꯝ ꯃꯊꯧꯁꯤꯡꯅꯁꯨ ꯀꯔꯝꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯁꯦꯡꯕꯅꯣ ꯈꯪꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯦ꯫ ꯃꯃꯥ ꯁꯥꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯀꯧꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ, ꯀꯔꯝꯕꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯁꯦꯡꯕꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯐꯤꯖꯪ 3 ꯌꯨꯈꯜ 3 ꯈꯟꯗꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯍꯤꯞꯍꯜꯂꯒ ꯃꯗꯨꯗ ꯀꯥꯈꯠꯇꯨꯅ ꯈꯣꯝꯂꯥꯡ ꯏꯟꯕ ꯉꯝꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯑꯣꯏꯒꯅꯤ꯫ ꯀꯅꯥꯅ ꯍꯥꯟꯅ ꯏꯟꯒꯅꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯖꯕ ꯁꯥꯔꯤ, ꯑꯩꯅ ꯍꯥꯟꯅ ꯏꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯤꯖꯪ 3 ꯌꯨꯈꯜ 3 ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯈꯣꯝꯂꯥꯡ ꯏꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯨ ꯄꯣꯛꯈꯤꯗ꯭ꯔꯤꯕ ꯃꯋꯨꯟ ꯐꯥꯎꯕ ꯈꯨꯏꯔꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯈꯣꯝꯂꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯀꯥꯈꯠꯍꯟꯗꯨꯅ ꯈꯣꯝꯂꯥꯡ ꯏꯟꯍꯟꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯇꯥꯗꯨꯅ ꯈꯣꯝꯂꯥꯡ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯊꯛꯂꯦ꯫ ꯑꯉꯝ ꯃꯊꯧꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯁꯪꯕꯨ ꯅꯤꯡꯊꯧ ꯄꯣꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯕꯨꯅ ꯌꯣꯛꯆꯕꯤꯅꯤ ꯍꯥꯏꯅ ꯈꯪꯅꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯆꯥꯅ ꯃꯃꯥ ꯂꯩꯃꯁꯪꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯀꯅꯥꯅꯣ? ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯍꯤꯡꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯪꯕꯨ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯈꯪꯍꯟꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯄꯥ ꯍꯪꯂꯛꯄ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯆꯤꯊꯗꯅ ꯃꯆꯥꯗ ꯂꯤꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯄꯨꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯄꯨ ꯅꯕꯦꯟ ꯅꯄꯥ ꯅꯄꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯛ ꯈꯪꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯆꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯁꯨ ꯃꯈꯣꯏꯁꯤꯡꯗꯨ ꯌꯥꯝꯅ ꯎꯅꯤꯡꯂꯦ, ꯀꯔꯝꯅ ꯈꯪꯒꯅꯤ? ꯑꯗꯨꯗ ꯂꯩꯃꯁꯪꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯏꯃꯥ ꯏꯆꯥꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯛ ꯀꯧꯔꯁꯤ꯫ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯃꯁꯪꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯆꯥꯛ ꯀꯧꯔꯤ, ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯦ꯫ ꯂꯩꯃꯁꯪꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯎꯠꯂꯒ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯄꯥꯎ ꯄꯤꯔꯨꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯗ ꯂꯩꯃꯁꯪꯅ ꯄꯥꯎ ꯑꯁꯨꯝꯅ ꯄꯤꯔꯛꯏ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯉꯣꯟꯗ ꯎꯠꯂꯦ꯫ ꯈꯨꯗꯣꯞ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯃꯁꯪꯒꯤ ꯈꯨꯗꯣꯞꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯐꯥꯎꯅꯈꯤꯗ꯭ꯔꯕ ꯂꯩꯃꯁꯪ ꯄꯥꯎ ꯇꯥꯕꯗ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯃꯁꯪꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯅꯥꯏꯁꯤꯡꯗꯒꯤ ꯂꯧꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯃꯁꯪ ꯃꯃꯥ ꯃꯆꯥꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯁꯝ ꯃꯅꯥ ꯑꯃꯁꯨꯡ ꯈꯨꯖꯤꯟ ꯈꯨꯌꯥ ꯑꯃꯠꯇ ꯀꯛꯇꯅ ꯆꯥꯗꯕꯅ ꯃꯌꯥꯡ ꯀꯪꯂꯕ ꯅꯍꯥꯟ ꯃꯈꯩ ꯊꯤꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯃꯁꯨꯡ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ, ꯃꯃꯥ ꯏꯕꯦꯝꯃ, ꯃꯆꯥꯁꯤꯡ, ꯑꯉꯝ ꯃꯊꯧꯁꯤꯡ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯃꯁꯪ ꯑꯃꯗꯤ ꯃꯆꯥꯅ ꯁꯅꯊꯣꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯨꯝꯅꯃꯛꯄꯨ ꯑꯣꯛꯂꯗꯨꯅ ꯃꯆꯥꯗ ꯀꯅꯥ ꯀꯅꯥꯅꯣ ꯃꯊꯪ ꯃꯊꯪ ꯃꯁꯛ ꯇꯥꯛꯂꯦ꯫ ꯃꯃꯩ ꯏꯊꯪ ꯊꯪꯅ, ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯅ, ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯅ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯃꯁꯪꯅ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯁꯪꯅ ꯇꯨꯃꯤꯟꯅ ꯈꯪꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯂꯕ ꯃꯇꯨꯡꯗ ꯂꯩꯃꯁꯪꯅ ꯈꯨꯔꯨꯝꯂꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯂꯦ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯃꯧꯒ ꯃꯁꯨꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯇꯨꯅ ꯀꯣꯜꯂꯗꯨꯅ ꯀꯞꯈ꯭ꯔꯦ꯫ ꯑꯀꯣꯟꯕꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ 5ꯗ ꯌꯦꯡꯂꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯃꯅꯥꯎꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯐꯠꯇꯕ ꯀꯥꯡꯕꯨꯅꯤ, ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯒꯅꯨ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯩꯔꯛꯂꯦ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯊꯝꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯁꯨꯕꯨ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ,
ꯍꯧꯖꯤꯛꯇꯤ ꯅꯄꯥ ꯅꯃꯥꯅ ꯂꯥꯟꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯔꯦ꯫ ꯅꯪꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯄꯥꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯍꯜꯂꯒꯦ꯫ ꯋꯥꯖꯔꯛꯂꯤꯕꯤ ꯅꯃꯥꯅ ꯂꯩꯃ ꯐꯝꯊꯣꯟ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛꯇ ꯂꯥꯎꯊꯣꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯟꯗꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ꯫ ꯂꯩꯃ ꯁꯪꯅ ꯂꯩꯃ ꯐꯝꯊꯣꯟ ꯐꯪꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫